Anuba Police Constable Longnanabagi process Employment Exchange Compulsory Notification of Vacancies Act 1958 ki wang madani haina BJP na phongdokle. Lupa crore ohmrom sangna saba Laimaram Irengbam Area Water Supply Scheme ngasi ISTV Minister T Mangawai Phaina sangakre. Amadi Dak Loksa Pathap GPF Amadi CPIS ki Information Smartphone ki Kuthangda Khangba Yaraba application mari Chief Secretary Onava Kishona Hongdokre. Kurumjari ISTV Pauming Tabir Basumutaram Nokchare Hausima Pungi Pau. Ing Solisingani Tarahum the Pangtok Kiba Police Recruitment Kakalaga Handak Nona Pangtok Liba Recruitment Kitabak Tawong Ase Employment Exchange Compulsory Notification of Vacancies Act 1958 ki wang madani haina BJP Manipur Pradesh na phongdokre. Nitaipa su tek Pangtok Pa Pau gimi from Amada State Election Management Committee ki Chairman T.S. Chawbana Aranba Thong asigi mayokta lakliba tang mga da BJP ki thongmi singna Assembly da thomjingani ing solisingani tarahum degi DPC chatnaragani haina lauthoktriba fawba khongjang handokloi hari National Mahila Morcha gi Sardana Senja Thumja Muthatnaba BJP na sangsiliba khongjang asi handokloi haike party gi legislative wing gi luchingba MLA KS Joy Kishana August kuntra da nauna recruitment pangtholiba asi ek ki mayoktani ek asi da interview gi numit tara mangani gi mamangda thabak ki notice thokadabani hairabasu government na numit tarani dagi hena pikide Masi Narol Singbu Pukning Hanta Hanabasin Bani. Aina Yadaba Tabak Toriba Manipur government na Lale Haisabaga Luina DPC Kakpagi order Hanoktriba Fawba Lepalatana Kongjang Sanction Gani Haike. Aduna Manipur Pazamiam na Kangbi of Husi Tori Tabak completely illegal. Ek the Hariba Potu, Ek Amada Salagarabasin, Kudimana Chanagradabani. State ki Tabakta minimum of 15 days. Central के तबक तो मिनिमम सीधे एक तातुक पजना पेरा 5 ते ई ले रबसी मसी अगेंस्ट कमाइन तो मसी एंड थमिंग सी अदुना हुजिक मखोई न ताकलिब सिदी मणिपुर दा एक लेते रूल लेते करिगुम अमत लेते लेरिब सरकार सिना तौनिंग बतवी प्रजा मयाम सी होई डेमोक्रेसी वान तो रूल एंड रेगुलेशन लेते हबसे मयाम ता अदुना ngasi बीजेपी मणिपुर प्रदेश न संगठन जरिबि इहोसे तुंगिदा अखोई लाकदोरिबा इजाति कन्नबा अदुगा अखोई कॉन्स्टिट्यूशन की वैल्यू कायदनबा डेमोक्रेटिक राइट खुदमक लेनबा इहोनी NLCPR की फंडिंग मखादा लुपा करोड़ अहमलोम चंगना साबा लेमराम इरेंगबम एरिया वाटर सप्लाई स्कीम हौनबी मतुंगिना PSED मिनिस्टर टी मंगा वाइफाइना संगादुना इसिंग पिबा हौख्रे वाटर सप्लाई स्कीम मसिना लेमराम नामोइखोल हैनोबोक अमदी इरेंगबम की प्रजा लिसिंग तरा हेनबदा Pung Kunmari Supna ising pinaba panam thamle. Ngasi water supply scheme sangabagi thorom aduda Forest Minister I Hemusandra, MLA Dr. I Ibohalbi, Additional Chief Secretary W. Hansing, PSED Chief Engineer I Sunil Natsingba Miyakana Sarukyake. Forest Minister I Hemusandra na haikibada, ising marang kaina panganaba honabada uwa sing miyamna yokat piu haike. MLA Ibohalbi na, Kendra Sigi sing pangriba from singda ising panganaba thaurang pakat palush lakle. Ngasi sangariba water supply scheme asigi ising liter lak ahum chanba reservoir asiga zap manaba reservoir ama department ki maikli dagi sabirabadi atopa khul singdasu ising tibangamgani haina PSED minister gi pukning sungsin ke PSED minister T Manga Wi-Fi na water supply scheme asi matam chupada sizinaba yananaba village water and sanitation committee da sinaduna thabak tahongani makha tana pakhat payaba thabak sing pakhat kani haike ado eko engineer singa kan na hodaluna si water supply scheme si successful bani na dedicated aduga jemba chungma tandaba ekoi gi Dr. Ibo Hanbina masi credit sima yam chawna ma gi lei adunina sigumba ekoi gi raja gi damakta hard and soul thabak toba leader haibisi yam tangani Dak Loksa Pathap GPF Amadi CPIS ki Information Smartphone ki Khutang dak Khangba Yaraba application mari Chief Secretary Onava Kishona Hudokre All Secretariat ki Conference Hall the Pangtok ki Bathoram Aduda IT ki Commissioner PK Singh NIC ki State Informatic Officer KS Rajan Susarukya Ngasi Hudok ki ba mobile app sing adudi Loksa Pathap GPF Manipur CPIS Amadi
SMS service apps ni application singa sina lamgi jamabandi dak employee singna masagi GPF account yengba CPIS application da employee singna makogi detail yengba SMS service ki kuthang da gari registration ga mari leinaba sing khudong saba phanglagani Chief Secretary Onavakeshona Ministry of Information and Technology ki makhada NIC na application mari asi hangnupani e-office amasung e-cabinet su athuba matamda hangduklagani IT department asi directorate level da hangduknaba cabinet na ayaba pire IT department na pilot project oina department kharada paperless e-office hongdukle government ki department khudingmakta tangkak naina hongnanaba thorang tawre e-governance na transparency amadi accountability lehenbaga loinana electronic format ta aron athuk ngakpa ngami haike hojikti IT ki jugni na government ki transaction adagi maru aina bank ki transaction toba plane ki ticket kakpa railway ki ticket kakpa reservation amaga communication tonaba konaba information sharing se mobile phone maru na smartphone ki through the tonaba konabsi yam lere ina isina hoju phawada public na sina ba yaba apps mari hojik available ore qualified or missing si hapsilaga IT department si strengthen tonaba state government aduma thorang ka sila khale cabinet ana cabinet ki kanu sing si koi ipad kumba ma da loina lot toraga no cabinet meeting da yaw da ko sing do si oina puthok ta bida we si ki wastage si antharak da ma sai ki environment su yam kana ba Commissioner PK Singana IT department na tungan ba app sing develop tong na bukhonare MPSC da online form submission mai pak na paikale state wide area network ama semgatuna state asigi government office sing network ama khaktana samnahan gadawre district headquarters sing amasung block headquarter tarataret hojik samnare haike We need to develop an IT culture in the state. That is what we are aiming at, whether it is a student or a government servant or a public member. They need to acquire IT skills and derive benefits out of that. And we are intending to connect the government offices in and around those areas also. We have already sanctioned, done the tender and finalized the tender also. And this will be laying the optical fiber cable right into the government offices in the districts. Amaromda India ki Prime Minister na India pumbagi government office sing internet ki kuthang da samna handuna Digital India ki thorang chatna bahokrabasu Bisnupur district ki Moirang subdivision ki office internet ki khudong saba phangdana leide masina miyam da khudong sada ba kaya may unhale office asigi staff amana phongdorakpada matam khara ki mamangda internet samna ba miyoi khara laktuna fit tawba hormlabasu mapung phana loisilamdabana column sing pumsai saiduna leide internet ki khudong saba leitabana kana kumba mi amana athuba document ama lokthok lakpada head office tana chatuna document adu lokthok luraga lakliba mi adugi pukning penna ba khonari haike SDO S Daulat Khan ga haktengnana unabada net ki khudong saba hojik maki leitaba maramna data card sijinari hojik CSC da piriba certificate singasi magi leiriba SDO gi khuthangda pigadabanina officer sigi internet asuki matitangai fade data card ama khaktangna system mari mathau tawba ngamde phongdorakhe will be to stick to the timings given saying na koi di piri ba matam du da manung da lotion ba ne koi na so paam si but other issues attached net connectivity main thing then the verification part if the local associations can be involved online if they can give online verification koi na so support to bi rakudaraga that may make things easier Houses Athari by Assembly Mifamna ILP gi bill puthokuna pass tawgadabani JCRPS amadi miyamna taliba demand phangnanabagi damak hayeng numidang maira gireli amadi September tang manga da miyam gi akan bakhongjang sangsingani haina JCRPS Women's Wing gi convener thongam apabina pawmising da phungdukre pesam patulaiba JCRPS ki office ta pangthukiba pawgi mifam amada mahakna makha taraduna sarkar asina anoba bill ama Assembly Mifam hek phamba matamda puthokani haina Thajaba kaya pikrabasu madugi ona tainabada sarkarna lawriba fire pendaba fawi board maya naksilakpana political party singna board ki khoren masa pairiba singumna ILP ki khongjang asida wakal khalaningi hayeng tang marigi numidang da miyamna mairagi rally chatpiu amadi tang manga da miyam ga loinana sarkar gi mayokta akanba khongjang sangsingani haike Assembly mifamda ILP bill se soidana pass tawgani haibagi thajaba se aikoi miyam da thamakhiba adugi matung ina
ꯑꯩꯈꯣꯏꯅ ꯇꯥꯡꯀꯛꯀꯤ ꯈꯤꯖꯤꯛꯇꯪ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯣꯏꯅ ꯈꯜꯂꯀꯥꯟꯗ ꯏꯍꯧꯁꯦ ꯈꯤꯇꯪ ꯇꯞꯊꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯖꯦ ꯑꯜꯄꯦꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯆꯪꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯕꯤꯜ ꯑꯁꯦ ꯄꯥꯁ ꯇꯧꯗ꯭ꯔꯤꯃꯈꯩꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯃꯤꯟꯅꯁꯤ ꯇꯥꯡ 4 ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯗꯨꯅ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯄꯤꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯖꯤꯇꯦꯁꯟ ꯆꯠꯊꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯇꯥꯡ 5 ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯌꯦꯂꯧꯃꯤ ꯁꯤꯡꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯔꯝꯕ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯔꯣꯟ ꯆꯟꯈꯤꯕꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗ ꯔꯣꯕꯤꯟ ꯍꯨꯗꯅ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯈꯨꯗꯨꯡ ꯏꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯊꯣꯡꯈꯣꯡꯗꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ILPꯒꯤ ꯈꯣꯡꯖꯪꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯀꯦꯁ ꯔꯣꯇꯟꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯕꯨꯁꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯂꯨꯞ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯈꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ 10ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 13ꯔꯛ ꯁꯨꯕ ꯁꯦꯁꯟ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯃꯈꯥ ꯁꯥꯡꯊꯅ ꯐꯝꯊꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯔꯨꯕ ꯏꯁꯨ ꯀꯌꯥ ꯈꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ Manipur State Council CPI na phungdukli Dr. Naragi Cherol amana issue kaya khana nainaba haibasi Manipuri khudingmaki apambani amadi parliamentary democracy gi sanalon chatni implementation da fail oiriba National Food Security Act sayet nabadagi puthoklaroi doriba yelomi kananaba bill leibak wathok oiraba Manipur Police Constable lawbagi wafam session asida tangai fadana khanagadabani hauzik leiriba assembly asigi term loigadaba tha khara khakta ngairabani lemhoriba matam asi yamna ningthina sijinaduna miyamgi lengak haibadu uhenanaba honagadabani Manipur miyamgi interest da session asi numit kharani sangthana phamnaba CPI na akanba dabi tawre person with disabilities singbu matam gasuna gyan loksing lehanaba hanbalaitana honari haina Social Welfare Minister AK Mirabai na ngasi tagel da leiba Ideal Blind School gi nifundai suba mapokkumon thorom da phungdokre thorom aduda Social Welfare gi Director L Navakeshwar Joint Director K. Surrender Sisak, Person with Disabilities ki Commissioner Dr. R.K. Kumar Jitna maru oiba miyosing wena sarugya ke. Blind School amasung Deaf and Mute School gi mamang sahi amasung handak sahi da metric pass taw khraba mahiroi singbu pukning thawat ke. New Delhi da pangthukiba 13 suba National Sports Meet for Blind da sarug yaruba mahiroi singsu okay. Minister na Blind School amasung Deaf and Mute School da computer set amamam khudol tamke. Magna makhata na haikibada disabled singda akhanaba scholarship piduna direct tambada tingbang piri parikya khudingmakta minute kun ahenba matam hapli thabak changbada chada ahungi kota piri disabled singna su honaba leptrabadi mai pakruidaba leiti haiki ji tongan ba department singda matam gi ekoina lairiba thabak inkhang happa matam da su 3% reservation ase department asinadi 3% haiba yengdana aikoina leiba brain press ki ai functional oina ba staff hapadaju ayamba same percent aikoi ayamba happy haina lobo yai asumna leiriba nakoi gi haithoi singdoi ba amadi nakoi na tawjarak pa thabak kaya dugi makha pona aikoi nakoi bu tongana 3% haiba natana general quota phawada sangba yadaba karisu leite haibase nakoi gi thamoi da phawgadabani Subna ki reservation ki quota natana general ki quota da nakoi na honajaba nakoi ki knowledge ki matungina sangba yabagi adugumlaba thak phawba lei haibase nakoi na khangadabani thorom aduga loinana bell press na puthokpa class 6 tagi 10 phawbagi textbook phongkhe thorom aduda minister na awang nongpokta amata ngairaba press asida mit udraba mahiroi singi akhanaba lairik puthokli MA standard phawbada lairik puthoknaba pandam thamli haikhe blind singi textbook asi phangdabagi leiramba awaba kaya sinado akoina asigumlaba brain press ki machine asi na akoina run tawbadagi ngasidi sigumlaba textbook phangdabagi awaba kaya singase hoklagani
lupa kaya changna sakiba Manipur gi border town oiriba More Trade Center asigi mafam kaya da nong yure mamang thangba building gi saruk asisu nong monong gi phibam soksilakli Trade Center asigi first floor da VIP amadi BBIP yauna yumthangnariba Myanmar gi official kaya lagtuna aruba mifam kaya pangthoknariba mafam asida nong yurabasu hojik phawba Manipur sarkar gi mari leinaba authority amatana yengsinre mifam pangthokfam oiriba first floor gi saruk ayamba nong yubana floor da ising tungsinduna leire Silingi saruk ayamba kinthare mafam kaya da nong yubadagi isang kasinba yaure mafam asida mifam pangthokpa yawba lakpa miyoi kaya kudong chadaba kaya mayoknare Manipurna Trade Center asigi convention hall amadi stay facility asi sakibani convention hall asi matam amagi industry minister oikiba TS Devendra amadi power gi minister oikiba Punjathang Tonsingna ing solution ani ahungi September gi tang kunda sangakibani Handakta Transport Commissioner na thokiba order amagi matung ina State Transport Authority na ngasidagi hamlet uptaba miyoi sing fagatuna fine 10 kre ngasi ahobo numita miyoi chama fagatuna fine oina lupa lising kun 10 k driver siga mari leinana State Transport Authority gi officer TS Dinasandra miyam gi soida ngamdana ba amadi satok jashinda hena kudong sana ba amadi apa apun nangdana ba hamlet upiu haina apil tawke ahan bo ina yang na haidare pachani chani fine 10 ba aduga haiba gai singchi next time kayumba fine chiba ngamdra gai che pharani officer thialani kayumba next time amuk drive to the second offense oina thengnaragadi haiba kanosi lupa chamri da hengalani adagi next third offense kind fourth offense kind la khanadi registration cancel tawbugumba adagi amma makhra action je kan khana ba pochi changsin nana bagi akoi instruction haidare lambi gi position ji kan da koina compulsory oina hoji helmet chi safety gi dangta upiu haina aina appeal tawjaninge Jenims ki all non-regular employees association na contractual staff singbo lagiba tangtaret fawgi manungda regular tahandrabadi makal makha kaya gi khongjang sangsilagani haina association gi miyo amana phungdorakle ngarangdagi hauna khongjang sangsin ba horiba asida Jenims authority na thawoidana laithokle association gi wafam tadrabadi makal makha kaya gi khongjang sangsilakpa asida apapatagi daita Jenims authority na pugadabani haike tabi ragadi akoina sida jenim sida akoi public ka tang tare phawdi akoi sisol extraction singini sida kai ma sum tabi ragadi akoi public ka fiu akoi sida jenim only campus sida khata da akoi public ka fiu law sokani hai vidilong tabi ragadi akoi importance sida akoi sum tabi ragadi akoi hunger strike phaw sangsil akoi akoi sum lai ji adu akoi matam khuding da extraction sin ma matam da akoi violence ba akoi kainta akoi samjin jaroi akoi yaringe akoi peacefully akoi yamna akoi hangman thokwa ha sindu video hai ya akoi sum protest to jari thibam da akoi khidi akoi resolution lawjari Thasigi tang manga dagi taret phawba Deradunda Myanmar boundary tax level gi mifam ama numit humni chupna mifam ama pangthokadore India gi oina survey general na luchingduna pangthokadori ba mifam asida Manipur gi oina Myanmar ga thangna ba mafam sing khangalakna ba External Affairs Minister na Manipur government ta Indo-Myanmar ngamkhai gi chayetnariba asigi chapchaba report pikhalakna ba khangalakre haina isamgi president and Rajendro na ngase hurai dalaiba isamgi office ta pangthokpa pawmisinga unabada phongdokre makna makata na phongdokibada isamna Manipur government ta sahi asigi February tang 16 ta Manipur gi chief minister deputy chief minister amadi matamdugi political party gi luchingba oikiba MLA RK Ananda Indo-Myanmar border da Myanmar na lam henjilakpagi marik chumba report amadi video ga konana pisinkiba adu hanak phamga dawriba mifam asida puthoktuna khanabiu isamna Indo-Myanmar border gi lam gi sayetnariba asigi matangda matam pumbada leptuna leigani haike akoigi yenar ga leiba sabe akoigi Indo-Myanmar boundary chanden ukhul bawgi da sayena leiba issue sing chelo shanna man ku gomena marik chumba report thabiu haina akoi isamna appeal tawjari adu loinana Highway Queen Machine Tanzania pillar number Singse, Masiki the Monte Icham Chana, evidence have the kilometer any lamnay, home lamnay, Marie lamnay, and Piriva. When a Matamda when Pig submission to Yakiva cannot distancing to get some evidence lazy. Matamda Savir and Diana Bramani New Lapamatam, the Aquana Hanagi possess still later money have door. Aquanaman for government amendment from Niam Soptanava is some Madugam, same Southern Lay. Apunba Manipur matam isay kanglup Manipur amiki thopuna ba miyoi tara mari khanana ba September tang tareta pangthokani haina lauthokiba adu Manipur High Court na pangthokpa yaroi haina stay order thokre
ngarang thokiba order adu Manipur High Court ki Justice Songchin Kup Sartogi court na takiba right ni hiramasigamar leinana ngasi Manipur Press Club ta paugi mifam pangthokre paugi mifam adu da sarugya kiba amiki hanigi secretary RK Gyanaranjana nauna thopuna bakhan bagi thabagasi amiki sana pathap kaidana khalaningi haike कोई पामजबदी अखोई वकती सब चाबा नियम चुमना कोई कॉन्स्टिट्यूशन यावरिबा सी आर्टिकल नंबर 19 दे यावरिबा सी चाना कानून सिदा नियम चुमना एग्जीक्यूटिव मेंबर से खनसी हैबगी वाकम ने कोन थमजरिसी All Manipur Return Tax Successful Candidate Police Constable Male 2013 na hokiba August 13 nongyai dagi satarakiba economic blockade miyamgi yenglaga khudaktagi handokle adubu Pangai area da thamliba curfew di makha sathakigani hare blockade asi makha tana satharabadi Manipur gi mahuksa gi punsida achauba akaiba ama laktuna mahi masing tamliba nongmagi sara taliba ima ibel singda chawna saitheng pigadaba maramna handokna ba fireba silobane amuromda Pangai da hojik sathariba recruitment asida Ukrul district ki oina candidate Sani Marfudani thoina saruk yake district asigi oina hayengsu makha sathakigani Sandal district ki oina tha asigi mangada pangthokani haina DPC gi Chairman gi cherol amana khangale hojik atena brem telokjure Masi awang nungpoki ahan ba TMT bars industry ni industry asi 1993 ki December thada linkha chekibani saiji TMT bars asi German technology na sajabani saiji TMT bars asi awang nungpoki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars sengba sagatpa khudingmak aikhoi gi marup Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Lengsin Biro, Sarma Opticals BT Road Infalna, special offer Pijavagaloina, Hodok Chere, Lens Kaktumak Laigadabas game. Scheme Masi Pambi Basina, Isagi Mitkachana fiber lens and Malibikadabani, Aduga, Adomgi Apamba Premama, free the Pijagani. Kudong Chabasi Lobiu, Nasimak Lengsin Biro, Sarma Opticals, opposite Johnson School, BT Road Infal. Miyam ki nuairaba pausal mathang da domna Delhi jetpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham Please contact 09999055302 or 09821819453. Look Active Hospitality Services, assurance redefined. Pain Relief Ointment Khwang naba, ok sikpa, tang sikpa, phu naba singbuda sinaba yarba, lipsa grupna puthok saba, Oza. Break matung na mutaram nokchiri. National Food Security Act ki makhada uripo kendra gi oina miyamna cheng phanganbada MLA na khutchang balaite. Kendra sigi oina card phangba phangdaba thidana pirakliba chakthung adu manana chaminna bani haina beneficiary committee ki member and Pravin na phungdukre. Uripok ta pangthokiba pawgi mifam amada mahangna makhata raduna BJP Uripok Mandalna Media da Fundur Kiba Wafam Aran Bani Self Help Group Amadi Menapai Singa Agent Singa Tanaraga Zapmanaba Saktung Panganaba Committee na Yelen Bani Masida Kanging Balerabasu Committee Kapuna Paminaduna Apa Maikaida Chatnaba Honabada Akaibalati Hake. Honor Jerichidi Tashing Pajamayamda, seeing Chikamaito Pangan Chigi Home Momanda. Haina hono jadana koi tok jabani mera pai sing shallow group sing koi imai bill sing tana jarga tok jabani me mo haide ba moigi me moigi shallow group sida koina parjage anak ko mafam je chakthung je ko samna kai am chakthung je phangna ba hona ba koina moigi shallow group si mating lawruga moi groups na yen mani jaida koina FS center da pi ba question ka su leite koida parjada phangan mani ne koina pami je Hawam Pawan Kumar gi phumsang filmna handak Brazil da pangthokiba Taranipal Subai International Environmental and Video Festival na Best Medium Length Film gi mana phanglakle mana asi phanglakpada harawa phongdopagi thoram ama MFDC gi preview theater da pangthokre Pawan Kumar na mahaki film asi puthokna ba khona bada chahi ahumlom changki
Sahi kullom asi documentary film da khut thaduna lakpani hauzik feature film da su miyeng sangba hauri haike Kong bamaru laifam len turel aphaibi nonglu konbi imagi thongni thoram pangthokre Kong bamaru laifam len apunba semgat lupna MLA Minister Jila Parisad Member Pradhan Amadi Miyoi Kayaga Kusamnaduna Laifam Yoba Fauba Lambi Sembadagi Miyamna Hekat Lekat Tamba Henganarakle Masigi Damak Lupna Nungai Bafungdorakle Nong Panba Kudingi Laifam Lenda Miyamna Lakpada Kudung Sana Naba Sem Sare Hari Kesamthong Kendragi February Amadi Mars Thagi Cheng Miyamda Yento Haina Kesampat Lemazam Lekai da Wakan from Tatakre Miyamgi Cheng Matpayaroi Atubamatamda Miyamda Cheng Yentukadabani Haina Davitore Mamang thagi ahumda government na Sandra Singkhongda mayum makai tudek pikraba miyosing irom janu sarmilana unakre Sawat thorangi mingda lairaba micham miyamda awaba pibagi thawong kana yaningda bafungdokre Lanai company kharagi thawin sinda nga phaduna hingliba miyambu otneiba mayum makai tudekpa haibasi miyamgi hak khongauna bani thawong asi government asi matik sade takpani haike Thasigi amadagi taret fawba India gi mafam atai da sathariba National Nutrition Chayol Thoram gi sarukama oina Thobal District ki oina su Child Development Project Officer Thobal na Social Welfare Department amadi Community Food and Nutrition Unit jinga mathaka khusam naduna Thobal wang matabada leiba Sophia English School da pangthokre hogdopagi thoram da CDPO Thobal T Anita CDPO Lilong Dhani Macha School asigi Principal AK Jugeshwar Community Food and Nutrition Unit ki Demonstration Officer LS Walangsu Sarukya ke School gi mahroi sing arumba amadi awangba onduna madugi matung ina tangai fadana saga da basinjak ki sang khangdopaga loina masal sudana saba sinjak na oirakada bat laina tina kaya gi matangda akhang ahi singna wangang ke Tha kumapan gi tolop pidabadagi All Manipur Madrasa Modernization Teachers Welfare Association na ngasidagi khongjang sangsin bahokre Minuthong da laiba Waka Board ki office lonsin baga loinana akan ba khongjang hauragani haina association ki vice president Arsat Alina Phongdokre ing solution ani tarama thoidagi oza chamayangkhai amadi staff singna mahiroi sing takpi tambiduna lakli adubu ngasi fawba pifam thokpa tolop pidana thamle Idul Zuha gi mamangda tolop asi pitoktrabadi wakani fam yauna hena kan ba khongjang sangsinnaba sem sare haike Work for Board ki makhada leiriba girl hostel asi Guardian sing na ngasidagi date 9 phawgi manungda angang thambiriba singdu lawbiyu girl hostel su aikoi date 9 dagi thingjinjaragani aikoi khongjin sigi manung chanbo oina makha tabada aikoi masida karigumba government na tabi raktaba taragadi aikoi makhal makhagi khongjin kaya changsin baga loina Bisnupur Police Commando amasung 2x5 GR gi apun bakangbu amana tha sigi amagi ayukta IED amangai khongkhulen mamang paton dagi fangle hari Council na lawduna handak pangthokiba mitai mayaki supplementary exam adu chanaba yaroi haina All Manipur Pre-Service Trained Teachers Association na phongdokle Manipur Press Club ta pangthokiba pawgi mifam amada association gi General Secretary N Maitombina National Council of Teachers Education na piri bachana kangron gi wangmada pangthokiba exam oibana madu chanaba yaroi ngaihak ngaihak ki apamba mong da chathaba thawong mali haike marks kadai de lokal happy no kai de no have like do ran na hangi det moin ha to det ki ni tu 31 exam ha to kono mi tadi online da phangwa mogi mark basis to ming len lo yawe and di 100 yom ta yaw do NCT ki guideline kai ga to thabak to do si ka minus ala do no Mitai Mayaki Supplementary Teachers Eligibility Test da qualified oiba single certificate September manga dagi mapan fawagi manungda council gi office dagi lawaba yagani hari Writers Forum Imphal gi kumapan suba mapok kumon thoram MD Hall pangthokre thoram maduda forum gi president Lamabam Birmani na luchingduna lekhidraba forum gi aiba singi mafamda igai kumna butke masak naiba aiba elangum sonamani ga thangjam ibu pisaka unabagi thoram amasu pangthokhe Hauzik lairiba aiba singi punsi wari tungda khangnaba saknairaba aiba aibi singbu paring naina unana ba ngasdagi hobani haina lamabam birmani na phungduke Sadar Hills ki administration fagat handuna miyam gi yai pathorang hena paikhat nanabagi pandamda ADC Sadar Hills ki chairman Haukulan Hangsingna Chief Singh CSO SDO Cycle amadi Island Block ka tongan bamifam pangthoklaba matung
SDO BDO cycle ngasidagi mathau tohon ba hokre BDO cycle asi chahi kunmanga rom khurai lamlong haikru makhongda mathau tawduna lakibani haukiba chahi asigi March amasung April dagi block wise sing mathang mifam pangthoklaba matung ngasidagi headquarter cycle hill town da office asi function tohon kibani Chairman Haukulal Hangsingna District Council gi thabak thoram singda village chiefs amadi civil society singna mating pangbiu SDO cycle leitabadagi miyamna thengnari ba kudung sadaba adu yenglaga ADC Sadar Hills na office asi mathau tohona na ba akan bathabak lokhatuna lakpani office asi headquarter asida mathau phajana tawrabadi chawkat thawrangi thabak kaya khumang chawsilagani haike SDO ngangto nate magi sabse medical gi education gi SDO finally rabdi ate way measure lakpaya amala matang magi development line se laklo le trebena extend to galo government suning singaroy economy se dorkar hoidre dorkar oibedu khangdre Nomai kapam Rakesh na iba 5 routes to success mingthon ba direct ama ngasi Manipur Press Club ta phongkre angang singna magi apam balambida chatna ba khonabada direct asina mateng oinana ba even haina Rakesh na phungdoke Sendra Road Women Development Organization gi secretary oiram BS Indirana media da phungdoki ba wafam aran bani mahak organization asidagi tandokraba mini haina Youth Development Center Moirang amadi Sendra Road Women Development Organization gi thaupuba singna phungdokle Manipur Press Club ta pangthokpa paugi mifam amada Youth Development Center Moirang di President RK Khedana S Indira Hairibi nupi asi organization gi senfam sing niom chumna sizinadaba amadi account statement ningthina uttaba organization gi sana kangron gi wangmada thabak torpadagi mahakpu miyam gi mifam aduna secretary famdagi loktoke S Indira na media da organization ani amadi kulasigi miyambu lana pautoktuna media da phungdorakpadagi mahakki mayum miyamna akai atoinangan khrabani magna makhatana miyam gi warep ki wangmada thabak chatharakrabadi khul asida makhatana sanghandaba haiba warep Cecil Hanbagal Winana, Mahaki Matakta, Angi Oiba, action to Logani Haike. Mahana, around the Monda Pasar, Toriba Poche, Lowi Danavi Damakta, I go ye, Medagi Tonga, the paper Gitonga, I could Lautoni Edua, Hariba Mo Sisa, Mahana, I had no Monda, Torubutari, Makakayagi, Mahaki Matakta, I could action Logani, and Amuhana Masana Su, assume Oida Padu, my absentee, Amada Kurtazin, Police the Kurtazin, Amada Kurta Jum today, Pangai Hajilaga, I go Prazabu, around the Mon, one of Amana Torabadi, Mark Amuka and the Magi Matakta, Akal action Logani. Yaripok Police Station gi manung chana ba Yaripok Bisnun Hada, Sahiyum Puhelaba Ahal Ama Masagi Yumda Tori Yanduna Siram de Hari. Lake Hidrabami Adudi, Kaisam Ragumani, Yaripok Edit High School da Hana Headmaster Oirami Hari. Amadi Mahak Bisnun Naha Youth Federation Yaripoki, founder members to Oirami. Ngasi Yupung Okuma Kairom Tarakumatamda Imung Manungi Musingna, Magna Tori Yanduna Sirambadu, Tengner Kibani. Mapi Council na Sinduna Satarakibat Nuit Manganigi, Naha Singi Residential Leadership Training Program Kairaugi, Masi Complex Solution Cre. Training asida Manipurgi District Sindagi Lakbat Naha Kuntrarom na Sarugia K. Nambul Turelgi Wahengwam Laikai Mapada Mu Amagi Asiba Haksang Pangle. Asiba Manakta Taramba Diary Mata Amada Yauramba Voter I Card Thawal District Sero Part 2 Dagi Jadu Apopa Rakesh Haini Irame. Forensic Science Department ki miyoy sing laktuna kupna yang silaba matungda postmortem gi damak city police na lokat kre. Nambol makha laikai gi lambi asi matam sangna sembidana lakpa adu handak sem gani haina nung khara saithoklam laga makha ta na sembidre masina lambi asi chatliba miyoy kaya da sauna khudung sada ba mayuk nare mai leinaba singna athuba matam da miyeng sangbiduna lambi asi mapung phana semjin biu haina Nambol thongkha dagi Thongnawjam Sandipna ISTV News ki miyam gi kholau People's Voice ta phungdorakle. Ina ngasi People's Voice ki mateng lojaraga haijeningbo wakfam di Nambol Kendra gi manung chana leiba Nambol makhal ekai hariba lambi asi chahi manga taruk sura fawa koilas sumtha thadana leiramba adu tha ani hum gi mamangda koilas tha ani haina toromlaga nung khara chingleba khara chasilamlaga tokre lambi asi Nambol Kendra gi MLA amagi mayum amadi lekai chatpa yaba lambi ni lambi asi athuba matanu simjan biu Nambol makhal ekai bu nungsi biu Nambol Kendra gi MLA busu People's Voice ki mateng lojaraga pungning chisinjari Amaronda Imphal City gi yamna maru oiba lambi ama oiriba wahengbam laikai dagi Kaisapat phawbagi lambi asi mari leinaba singna yamna toina semkhrabasu
quality control tawdabana semba loikiba kuidriba lambi asigi mafam kayada achaw achawba kongkut kaya leire lambi asida chaliba miyamna sauna khudong sadaba mayoknare mari leinaba kendragi MLA amadi official singna ngasi fawba miyeng sangre Oinam kabui thong hairaga su khangnaba isal lampaktagi makha taba lambi asi ngasi oinam kendragi hanagi minister oiramba El Radha Kishona nung gari yangkhairom thaduna lambi semjin khre lambi semjin bagi thabaga sida lamdam adongi ima ibel kayana saruk yakhe leikai gi nupi amana phongdorakpada lambi asi matam kaya gi mamangdagi nong khajitang chubaga ising thumjinbada chatok chashin tawba yadana leirakhibani miyam gi awaba si khangbiduna Radha Kishona mateng pangbirakpagi damak thagatpa phongdorakle Top amadi moirang kampu ani gi marakta chatliba Tinset Road asi yamna phibam sokle ngasi fawba mari leinaba singna yengsinbidre masina maram oiduna lambi asida chatliba miyamna chawna khudong sadaba kaya mayoknare athuba matamda mari leinaba singna miyeng sangduna lambi asibu semjinbiyu haina lamdam adongi miyamna appeal torokle birth defect ki prevention amasung management ki matangda scientific public awareness thoram ama classic hotel da pangthokre Imphal Obstetric Gynecological Society na Mayor Vitae Biotics Organics ka puna sinduna pangthoki bathorom aduda Lilabati Hospital Mumbai gi Dr. Santosh Karmarkar Gynecological Society Manipur ki President Dr. NG Indra Kumar Dr. Izem Susar Gyakhe Dr. Santosh na Go Folif ki campaign asi insolusingani tara manga gi August 13 ta Mumbai da hangduke ngasi Manipur da pangthokliba asidi ahan bani haike Dr. James na birth defect asi India da thokliba problem amani Manipur da su Masdagi ngakoknanaba campaign ama pangthokpa asi afaba khongthangi haike Ministry of Culture Government of India amasung Vidya Bharati Sanskriti Shiksha Sangstan Sanskriti Bhavan Kurukhetra Haryana ani gitengbanga loinana Shiksha Vikas Samiti Manipur amasung Bal Vidya Mandir Kaksinga Kusamnaduna miyoibagi punsida haksang phana thambada yoga gi thodang haiba hiramsida workshop ama ngasi Kaksing me lekai da leiba multipurpose community hall pangthokre Kaksing gi akoibada leiba mahiroi chamanga henbana saruk yakhiba thorom aduda Manipur University gi chemistry department ki head Dr. N Raj Mohan Bal Vidya Mandir Kaksing gi president Naurem Munal Meitei amasung Bubon Technical and Skill Development Private Limited ki chairman Naurem Nabasandrana maru oiba miyesing oina saruk yakhe Manipur amasung Manipur gi wangmada sakhanglaba school college amadi institution singda mahi tamliba OBC mahiroi singna insolusingani tara ki oina pre-matric amadi post-matric scholarship ki damak Directorate of Minority and Other Backward Classes Manipur da lagliba October gi tang ahum phawbagi manungda darkhas sarpa yagani haina MOBC gi director na khangalakle haudik sanabagi paw lawirase Nasigi sanabagi pawda badminton Kuntra mangarak subai inter-district amasung humpumatay subai state badminton championship ngasidagi Kaksing Indoor Stadium da hokre. Hawdokpagi thoramda Parliamentary Secretary K. Megachandra, Badminton Association of India gi Vice Chairman Vijay Koijam, Kaksing Municipal Council gi Chairperson Moirang Them Inak Khunbi amasung Okram Surja Kumar Su Sarugya All India Football Federation na sinduna New Delhi gi Dr. Ambedkar Stadium da Mamang thagi tang kunipan tagi sathariba sama kunipan suba Duran Cup ki ngase sana kiba om suba match ta Manipur gi Neroka Football Club na Aizol Football Club pu goal amasno da maithiba pikre Neroka Football Club ki mai pak pagi goal adu David Laldet Jurana match ki tara suba minute ta chanke hauji phawada Neroka na match ahum sana bada match ani mai pakre match ama draw chatuna point taret phangduna group D gi makok leire Jiribam Higher Secondary School Playground Sathari Batarani Toy Suba District Level Sub Junior Boys Football Tournament ki ngasi sana ki ba ahan match ta LFC na RYC bu goal mari amada thoikre ani suba match ta TYC na SYC bu goal manga amada maithiba pikre Tarama Toy Suba Manipur State League thas ki manga dagi amuk makha satharagani nimidasi ki ahan match ta SSU amasung M ahan ground sanaragani Ani suba ground da Trukpu amasung Young Physics Union sanagani. Jirigi Kalimai Mandopta Sathariba ahan ba TS Hera Singh Men's Veteran Kang Tournament ki ngasasana ki ba match ta MYC Singerbon na MITL Bupanjal Tara Nipan da maithiba piduna MYC final sangkre. Lagliba September manga da LEC Babu Paraga final da thengnaragani.
Makha taba sanabagi pau boyading thongjumdagi phangbigani. Ngasigi sanabagi makha taba pauda taekwondo. Sahi asigi October gi ahanba sayolda Telangana da pangthokadoriba National School Games ki taekwondo masana da saruk yagadaba Manipur team gi sanaru sing khanbagi trial selection Khumman Lampak Main Stadium da Department of Youth Affairs and Sports na sinduna pangthokhiba sahi 33 makhagi nupa machagi KG Nipal dagi yangkai nithoi phawbagi welter da Imphal West ki Waimukul Bisnupur district ki M Buddha Imphal West ki P Bedanta Thawal district ki TS Subhash Chandrana ahanbani subamadi ahum suba takre category asiki KG yangkai ni thoidigi yangkai taru phawbagi light middle gi pangthokhibada Imphal West ki L Yaiphabana ahanba Imphal East ki TS Joy Chandrana suba Senapati district ki Koborsung Colin amadi Bisnupur ki CIS Santosna ahanbani subamadi ahum suba takre KG yangkai tarukdagi humpu bugi middle gi pangthokhibada Imphal West ki N Bimol San Bisnupur district ki L Kabi Chandra amadi Imphal East ki S Rojena ahanbani subamadi ahum suba tak KG humpu dagi humpu mari phawbagi heavy gi pangthokhibada Bisnupur district ki K Milan na ahanba Imphal West ki M Sanna ani suba takre KG humpumari mataki heavy gi pangthokibada Bisnupur district ki M Lamyan bana ahanba Imphal West ki N Silai bana ani suba Imphal East ki Pravin Kumar amadi Thawal district ki MD Abdar Sahana ahum suba position takhi KG kunthra manga makhagi Phingi pangthokibada Imphal West ki L Jilang bana ahanba KG kunthra manga dagi kunthra nipal phawbagi Fly gi pangthokibada Imphal West ki S Robinson Imphal East ki RK Lanchen bana ahanba ani suba takre KG kunthra nipal dagi nipumathoi phawbagi Bentam gi pangthokibada Imphal West ki B Kheleswar Sarmana ahanba Bisnupur district ki S Chandra Maitaina ani suba takhi KG nipumathoi dagi nipumari phawbagi Feeder gi pangthokibada Imphal East ki N Roshan na ahanba Churachandpur district ki A Roman na ani suba Imphal West ki M Devjit amadi Bisnupur district ki S Sharat na ahum suba position takre KG nipu mari dagi nipu nipan phawbagi light ki pangthokibada Imphal East ki L Lembana ahanba Bisnupur district ki NG Roshan na ani suba Imphal West ki N Johnson amadi Churachandpur district ki T Sulnin na ahum suba position takre amaromda sahi taramri makhagi KG kunmapal dagi kunthra nipoi phawbagi welter gi pangthokibada Imphal West ki K Utamna ahanba Bisnupur district ki Y James na ani suba Imphal East ki Singlemba amadi Thawal district ki MD Musharapna ahum suba position taki KG kunthra nithoi dagi kunthra manga phawbagi light middle gi pangthokibada Imphal West ki Robinson Konjengbam na ahanba Imphal East ki RK Deepak na ani suba Thawal district ki MD Jahangir amadi Churachandpur district ki RK Deepak na ahum suba position takhi KG kunthra manga dagi kunthra nipal phawbagi middle gi pangthokibada Imphal East ki S Susil na ahanba Bisnupur district ki L Bablu na ani suba Imphal West ki N Rolin amadi Thawal district ki MD Rusal na ahum suba position takhi KG kunthra nipal dagi nipumathoi phawbagi light heavy gi pangthokibada Imphal East ki L Nongleina ahanba Bisnupur district ki W Erosan na W Arsan na ani suba Thawal district ki MD Masud amadi Churachandpur district ki P Kisan na ahum suba position takre KG nipumathoi mathaki heavy gi pangthokibada Imphal East ki S Rohit na ahanba Imphal West ki AK Kensing na ani suba Thawal district ki MD Badaruddin amadi Churachandpur district ki A Irabantana ahum suba position takhi KG kunmathoi dagi kurumdoi phawbagi fly pangthokibada Bisnupur gi N Mangal na ahanba takre KG kulumdoi dagi kunmanga phawbagi Bentam gi pangthokibada Imphal West ki A Prithvi Raj na ahanba Thawal district ki MD Sahil Khan na ani suba Imphal West ki K Sanatomba amadi Bisnupur district ki L Tomthil na ahum suba position takre KG kunmanga dagi kuntret phawbagi feeder gi pangthokibada Imphal East ki Ice Sapan Road na ahanba Imphal West ki SH Riksan na ani suba takhi KG kuntret gi kumapal phawbagi light ki pangthokibada Bisnupur district ki K Ice Robert na ahanba Thawal district ki MD Zuhair Alam na ani suba Imphal West ki M Kebidin amadi Imphal East ki P Pamhaibana ahum suba position takre Sandel Football All Manipur Football Association gi miyeng makhada District Sports Association Sandel na sinduna
mamang thagi tang tara nipal gi team tara na group ani thongna khairoktuna Liwa Sarai football ground da chatriba first division football league ki ngasi sanakhiba ahanba match ta Paralon Youth Club na Ziontan Lang Youth Club pu gol mari ahumda maithiba pikre Paralon Youth Club ki mai papagi goal singadu di Robingham Langkam na match ki kunma thui suba mari kunthatre suba minute goal ani sanki atopa goal ani aduna S ki Darangam amadi di Dongto na match ki nifu humdoi suba mari humdoi suba minute sanduna match si mai pakhibani maithia oba Jitalong Youth Club ki goal ahumadu TI Sarlin Chothena match ki kuntaruk suba mari yankai mari suba minute goal ani sanki atopa goal aduna MK Jabulung na match kunthra matoi suba minute sankibani match asida Youth Club ki Sanroi SK Doni Langkang di Robin Lang amadi di Saida Center referee na yellow card piki ani suba match ki sanakibada Little Drop Live Football Club amadi Liwa Sarai Club goal amamam chanaduna draw satkre Drop Live Football Club ki goal adu Armina match ki tara mari suba minute san Liwa Sarai Youth Club ki goal aduna SL Ngampha Singh match ki nipun suba minute san kibani hayeng match leiroi Bisnupur Football All Manipur Football Association ki miyeng makhada District Sports Association Bisnupur na sinduna mini stadium Bisnupur da team tare na saruk yaduna mamang thagi tang tara tokti ki sathariba taruk suba dangmai majabi kabui Memorial Super Division Football League Tournament ki ngasi sanakhiba match ta YSWA Ulau amadi FC Moirang goal amamam chanaduna draw satkhe YSWA Ulau gi goal adu Royes na match ki humputara humdoi suba minute sanki FC Moirang ki goal Sundarna match ki marphum doi suba minute khibani match asida YSWA Ulogi Sanaroi Ibungoda center referee na hayeng Lasal amadi KPFC kha posam dungba anagani Amaromda association asina sinduna ground asida team taramarina group ani thongna khaidutuna mamang thagi tang kunterete ki chathariba ahum suba Ice Pisak Memorial First Division Football League ki ngasi sanakhiba match ta LYO Sothe amadi LFC ngai kuno goal amamam chanaduna draw satkre LYO Sothe gi goal adu Zonina match ki 36 suba minute sankhibani LFC ngai khong kuno gi goal aduna GB angamna match ki 46 suba minute sankhi match asida ju BO Sothe gi sanaroi angam Rojit Chandra amadi LFC ngai khong kuno gi sanaroi Hitler da center referee na yellow card piki league asigi hay YW Bisnupur amadi Aksa Wataga Sanag Thagatari makha taba pauda ngasi nongmagi oiba yengasagi pau ICAR Lampel Patagi Pangba Pauda Ngasigi Kwaitiki Sakiba degree Celsius Kukunmapal Dasmik Ani Kwaitiki Ingba degree Celsius Kulumdoi Dasmik Suino Nungshite Yauba Ising Manil Gisang Ayukta Sad Maripu Tarahumdoi Nungtilda Sad Maripu Oiki Ngasigi Nong Suki Bagisang Suino Dasmik Ahum Milbani Aujari Badamaru Pau Muhanna Honorable Police Constable Long Navagi Process Employment Access Compulsory Notification of Vacancies Act 1958 ki Wang Madani Haina visit in a Pungdukle Lupa crore Ohumlum Sangna Saba Demaram Irengbam Area Water Supply Scheme na PSED Minister G Manga Waifina Sanga Kre Amadi Dak Lokja Pathap GPF Amadi CPIS ki Information Smartphone ki Kutang da Khang Bayaraba application Mari Chief Secretary Ona Vakishona Pogdokre Nasigo ina dia signa pizza Pamatang Solution Jare Meng Tabiri Basimbu Amkahana Kurum Jare